ngarang numidang Kuki khutlai paiba singna Koutruk maning Ching Bethel Geljang amadi Singda Kuki rom dagi pungpham amata masing yamlaba bom amadi nongmei ron kaya kapsinduna attack Chatharakhre laibak phabadagi khunja singi maikaida asok apan mi seminari yauhodre Presna khunja singdagi phangba pau amaki metung inna ngarang numidang pung taret khara helakpa adwaida National Sports University Senjam Chirangi nongchuk Chingthak Harau Thelda leiriba Assam Rifle Sing Senjam Chirang maning lambi romda kumtharak laga Koutruk romda ROP chatnaba hotnarakhi maduda Koutruk amadi Senjam Chirangi maira paibe sing thoraktona Assam Rifle Sing adu maitai khullomda ROP chatpa yaroi haina athingba pikhi madudagi Assam Rifle Sing adu Koutruk romda ROP chatpada athingba pibadagi handuna Harauthel Chingthak lomda kakhatkhi Assam Rifles ke personnel sing aduna Harauthel Ching lomda hek kakhatkibaga matam ikan kanadana Koutruk maning Geljang da leiba Kuki singi bunker dagi bomb amadi nongmei round kaya attack atat akham leitana Koutruk Ching laikai tamna kapthaba horakhibani Kuki singna attack tawba horakpadagi Koutruk Ching laikai gi khunja sing amadi nupi angang sing lanjenaduna saphagadaba mafam singda chenakhi Kuki singna Chatharakhre attack adu khangodana Chatharakhre oibana khunja singna su khudakta khut hanba ngamkhide adubu Koutruk ngak senaba leiriba anisuba IRB ahum suba IRB taret suba IRB gi personnel singna khut handuna Koutruk Ching mathakta nongmei round kaya kapchenki Kuki singi maikede su bom yauna nongmei round kaya atat akham leitana Koutruk lomda kaptharakhi Kuki singna kaptharak ba bom kaya Koutruk Ching laikai da taduna pokhaikhi adumainamak asok apan misi minadi yaukhide nakalamramda manaba pungphamda lamsang police station na konba Singda kadangban dasu Kuki khutlai paibas na nongmei round kaya atat akham leitana nongmei kapsin bina landarakhi thaudok asingarang numidang pung nipan khare helakpa adwaida thokhibani Thogdok thokphamdagi phangba paw magi matung ina Kuki khulai paiba singna Geljang mathak amadi Singda Kuki amadi Bethel mathaktagi maikai ani thokna sinda kadangban tamna akan mamongda nongmai kapsin bin landarakhi Kuki khulai paiba singi attack aduda Singda kadangban da leiba taret suba MR gi personal singda su khut handuna nongmai round khara kapki hairi nakalani gi marakta pungkhai muk hena nongmai kapnabagi thaudok adu thokhi adumakko thaudok adu da thoidokpa misi minati yaukhidi haina pausna makhatari